IM gi waroi shin porakpada Manipur miyam gi interest sohloi haina Union Home Minister na thajaba pirei hai kibado aeeba serol oina piyu wathok asigi matang da sapchaba ama khangendriba phawbudi sangai festival gi thorum pangthokpa yaroi haiba firep ahongba leite haina COCOMI na phongdokre wafam asi lampen pata leiba United Committee Manipur UCM gi office tenga si numidang waram pangthokiba pawgi mifam amada coordinating committee on Manipur integrity COCOMI gi coordinator Shunin Karam na phongdokibani Paogi mifam aduda mahak na makhata na haikibada Manipur lenga ki Chief Minister na Union Home Minister Rajnath Singha unarubada Manipur miyam gi interest soloi haiba thajaba ama pirekle haina Chief Minister na phongdokiba wafam aduda COCOMI amadi miyam na thajaba ngamde maramdi Manipur miyam gi interest soloi haibase kumja 2017 da Prime Minister na thamlamlaba matung Home Minister na sungasi phawa wafam asimak phongdoktuna leiri adubo framework agreement ta kari kari yauribage haina Manipur miyam na hangnariba adudi ngasi phawa kari mata phongdoktana leiri Masimakna Manipur gi interest sokhaloi haiba wafamda COCOMI amadi miyamna thajaba ngamde mahakna hai Manipur gi interest sokhaloi haina ngaihak leitana haiduna leiribasi kari interest tano haibadu India government amadi Manipur government na sandokna haibirakadabani maramdi India government na pamliba interest ka Manipur miyamna pamliba interest ka khenaba leiramabadi COCOMI ni yaba ngamloi Manipur gi interest sokhaloi haina Home Minister na thamlakliba assurance asida Manipur lenga ki Chief Minister na thajaba lei hairabani na assurance adugi responsible punamak Manipur lenga na lauragani haina lauthokpiu Home Minister na pirakliba assurance adugi aeeba serol oina piraktriba makhai COCOMI na thajaba ngamde mahakna makhata na haikibada waroi sin puraktringeda Manipur gi stakeholder singa tanagani haikiba wafam asigi official oina invite tawrakpa targadi khanagadaba maram adu karino haibadu sapchaba agenda ga loinana invite tawbirakadabani maramdi COCOMI gi oina su miyam gi apamagi matungina wari sanagadoribani miyam gi wa asi taroidaba oirgadi leibak ki Prime Minister amadi Home Minister unabagi mathau taraktabasu ya Wari sanaba sanadaba haibadu pirakadoriba invitation adugi matungina COCOMI na firep lawgani wari sanaba targadi Manipur miyam gi apamba se tabigadabani haiki amaromda leibaki sirba tanja asida sangai festival na lude haina lawbuga loinana Indo Naga Pisto ki waroi sinda kari yauribage haibado sapchaba khangendri phawba sangai festival pangthokpa thingle haiba COCOMI gi firep ado hongba leite haina mahakna makhata ki Naga Pisto ki waroi singi matang da Manipur miyam na hangbo hangi sapchawa pakhum piraktabana nampu hapu ta karigumba khara chatharkpa yai haibagi singnaba lei aeeba oina pirakpa sunatana karisu yaude haina Manipur lenga ki khuthangda ngaihak leitana haibase Manipur miyam na yawa ngamloi oirakliba phibam asida Manipur lenga na sonthaduna leibagi matam natri Manipur lenga ki su sapchaba firep ma lawbiduna center ga tanaraga Manipur miyam gi charang na base kokhallagadi COCOMI na su thajaba ngamgani haiki Paogi mifam adu saruk yakiba All Manipur United Club Organization Amuko ki President Nandoluang hai COCOMI gi mieng makhada Manipur miyam na sangsilakliba khongjeng ase yamna mai pakna ba sangsilakli masigidamak Manipur miyam bu thagat bu phongdok chari haibaga loinana khongjeng paina chathidana ba yamna seksinna sangsinba mathau tari haiki mahakna hai khongjeng chengchinba matamda nungsi chanana khundaminari ba kanglu phurukki thamoi sokada wa ngangbiroi amadi thabak tawrakloi haibagi thajaba thamjari Khongjang jangchin matamda sentiment amadi kanagumba kharagi tongana maram oiraga kanglu phurup naibagi mawongda satharakpa tarabadi khongjang ase maring marang thorakani loinana COCOMI gi khongjang bu saugattuna tongan mafamda khongjang jangchin matamda yamna pikliba mahiroi singbudi yahon biganu yamna chumna changsiliba khongjang asida kanagumba agent kharana thawoina maring marang tholakna ba silakpasu madudagi ekhoi mikup na hom singna leimina si haina su mahakna makha tana phongdoki Paogi mifam aduda COCOMI gi assistant coordinator singsu saruk yaki Aroy bada Paobilai news reader ki video bi yengbi bu khuding makpu thagachai